Churachandpur issue sida amu koi Mizo Integration Council sem lewa from da koi toan macet tana thol lewa from lakpa sida da koi Kumuzamba Maite Lega gi padadar aduga koi gi Churachandpur gi leiba mayam na koi phongdo lewa from se saida di kari from thamining bud akoi tamu masi akoi gi kaino singsa Churachandpur da leiba akoi administrative kangu adagi leiba DC sing ko moi respected akoi gi yamna kaino tawno official singsa moina sida khangada omdi akoi any demand ma kaino lakpa matamda akoi community nata communal sagat pagi kaino simadi moina always akoi khantharaga reject tawgadabne ba adi Mizo integration adu da aida kaino tawda sida akoi masigi sumba polam sing sidi maside lokthokadabne paibo pairoidabne ba akoi moina hairebe thangalibsia Jesse, Oigara, Caribera, Massi, Massi, Sugar, the port near Harry Massi, way forward, a put more papers in looking not already about Tavang after name. Churachandpur, Sup, Quina, a Poi Ladiba, Ida Chasing, Sinataraga, Magi, Pona Pom, Kodi, no from Jupumaga, at the Mapama Pu, Haktaki, Lairaga Yum Shaduna Magi, King Mungam Nava, a Poi. Tabak thoram yamam pangthoga Churachandpur sida laaga lairiba koi ireicha singsibu nongmada ikhang khangodana akoi takhairaga tanthuraga kaino torga landaraga yum kai singsina hojisu loina ngasai tamona habigido dynamite thumuga thugaiba pillar sing achou chou badugi masi video footage hoji loi leirim proof aduga kaino singsi dozer na takhairaga ekta plane oina thamaga akogi meitaina taba specific mafam singsi loina takhaira hoji mafam mami si tahna leiribse masi leiriba administration akogi leiriba deputy commissioner amri superintendent police SP gi leiriba amadi central security force myam di mamang da thokhiba ngakta ne ba ado adumba kaino to bo matum da law against chatpa akogi kaino sida moina action natraga moigi tawkhriba kaino singdu adu oina lokhat pi gadamne sida Mizo integration natraga zomi adu da hagi wafam du da moina official kaino ga tawda registration tawbagi adu da ga tawbusidi yamna langani amadi masigi tawriba administration sa moi pai official singna su masi munna khangfam to eba masigi amu hena masida akoi leiriba communal gi akoi leiba kang phiruki machet tabagi adugi lambi yat point thokane amadi ngasai leiriba ilecha singi ngasai hoji yum singsi hoji amata leitana hoji loi takhai gi bsia masigi kaino singsida adom doina on khalaga madugi tawkhribna kanano masida chathar khibsi kana sing no aduga haiba karma phirup sina yawno karamba nungoi pai group na kaino torna haibagi kaino dor oina sanction bana khwaidai phagani amni masigi kaino singje hek akoi gi kaino singsida community amagi amai maraksida akoi kitang akoi masi ingdaba nata kaino tawge haibagi thawong sing hek lakpo matamda akoi gi divert tawnaba nata communal sigi amoi nungsida naba hek masigi silakpasya masi kwaidai laibak thibane aduna hairiba akoi gi lairiba concern authority singsina masi tawbida naba amadi masi hairiba kaino singse akoi gi moina pileiba demand sing derga akoi gi pisaleiba akoi gi che chang ogira kari ogira masi sulo loroi damni aduga masi statement thopi gadamni hairiba Churachandpur gi kaino singsina masi akoi gi leiriba maitai lekai kumujam lekai hairiba kaino singsida akoi tarmiba akoi gi maitai singna taramba mafam singsida masida kanamtana natra kaino tor masigi thabak singse chathaba yaroi haina official statement oina thopi gadabne adu obitadi akoi kangup amagi marakta asagi amoina ungkhatna gadaba amuk kaino tawgadaba nungaina daba kaino se masiji khara matik khara di kaino phagadra ina khanjai tamasmai